mapa oiba matana machabu nungshibra macha oiba manade mapabu nungshidabra karigi nungshidani nungshiye mapana macha nungshibadagi chang tadana macha nasu mapabu nungshiye hospital yaubaga akas mapagi number duda call tawshili leiriba room do hangingbagi mawongni call do hek pairakpaga akas yamna ngai ngamdana mapagi operation tawriba room adu hanglami room adu khangbaga panthaba tawdana sankarna akas pu samduna purakpaga uri miyai chalaba nupa amana khadang do haifit metlaga tumina phamduna leiribadu akas masadu leita jajai matawduda sankarna prap akas pu nupa adugi manakta pusinbaga akasna kakase phone pabirakpadu oidura mane ibungo hoisu yorakle phare wadu hairaga nupa adu akasta munni yengduna lei sankarna kaka asokpagi condition kamdokige kharadi serious tana okay adubu isor khoiramsi kamdawna thopoi birabano accident se kaka aidi tasengna khangaudri ibungo aisu dukan thong hangena tholakpada thengna jabani mayamduna haibadati post amada thengjinbani haire oh kaka hoina baba se hospital phapu khatpirakpasa yamna nungaire kaka gilamana masu tonchinjarabani kari gilamanoda hingmina ba haisidi kharasu mateng pangnagadabani nupa aduna wado ngangna makutagi mobile do sankarda piraklami se noi babagi mobile ni oi kaka sanari bawari do akasta di changde mangak tu yamna langtaknana operation theater aduge thong adu hanglakpra haiduni yengli nupa aduna ibungo kaka kinom tangge nanglana logodra kari wano kaka ek tangbiyo nachana kaisu lana lawjabadora soiba halasigi machase karambano nabanimak oidura sankar akasta amuk haifet yenglaga nate aikhoi marupsibo pokbo babane nupa adu su haifeti akasta yenglaktuna phare adude nakhoi su laabanina kaka su amuk hanaba tawrage ko oi phani kaka nupa do akasta amuk onchinduna ibungo adude kaka amuk yawrage ko akastapna oi kaka matung tabada nachana ngamba mateng leresu pangjake hoi ibungo hingmina ba haisidi aduni wadu hairam laga nupa adu akasta haifet yenglam laga chatkri sankar sutapna akas pu leiriba phampham aduda phamallaga tapna wari saba haurai akas baba do kisu tawri nang wakhal yam hanthagano akas yam pendana hairaklami sankar aigi babana mirol tadana phamung sidi yeta aduna leiraga aina kamtawna nungaina leigadoino akas aisu khangi adubu matang sidade nangidamak aisu leiribasidi sankar gi waduda akas sankardam munna yamna muni yengi sankar tapna luthana karaklami sankar nangi wai aigidamak nang leiri haiba wahaidu tabadani aina amuka hena sonthariba karige nangaibu thajadabra karigi thajadani thajai mikop sida natana aina nangbu punchigi oina thajai ado nangsu wakhaldo khara relax tawtho ka hena khanjingano baba kaisu tawrui handakti akas wai amata khumlakhidri pakhataba natte pakhatli nungshidaba natte nungshiri pakhatpa nungshiba anina punchida amata oikhibana ulakpani mami sami maithongda mipaibagi sayau oina akas makoktu cheptha operation theater gi room adu thong hanglakpra haiduni yengli adubo hanglaktri tawriba matawdu sankar su uribani adubo wahi amata hairudri matang sida magi oiba wahaina akas pu themjinba oithoktri janing deda ai kem ta janing de kem haira kunu kuno anamikana mamaidu monda opsin duna hairakpani
Prigalinisu machagi manakta changsillaga phamangduda satpham tharaga hairei. Karino haywani be manangna tawriba mareisibo. Anamika khomde tumina adumak hana leikhiba phibamdagi hongdana leiri. Prigalini tapna wa makha tarai. Hai, karamba mama mapa oibana machagi phatanaba tawgani. Ngasi imana tawribase ichagi phanabane haibase nangbu khanguni sana. Mapa oibana machagi khanbadagi mama oiba ikhoina ichagi khanbane henbanine. Kanadabada imada nang babada tonganba tension ama mupige khanganuko. Anamika tapna hawgalaga mamagi manakta changsinduna wanganglai. Ima, aise nuksibra. Karigi nuksidane ichaba nungsi. Mama amana macha nungsibaga atopa mama amana macha nungsibaga khetnaramgadra. Macha oibasingi wakhalda khetnai haina khalabasu ima mama ama oina khomge. Khunai sida leiriba mama oibe khudingna khetnaba haiba waise yaudana machabu nungsine. Ima, how hayune ichabu kari hainingbano. Wase haiduna Prigalinina machagi masamdo narumda asum yekhatperi. Anamika tapna adudi mimana draba akaski mama mapanasu ima hoina aibu nungsibasidagi karisu tadana nungsiramgani ko. Machagi waduda Prigaline machagi masamna lambadu satleplega. Ibema ngasigi chawkhale hairiba khunai sida mina mibu hanthana yengba khaklepchi. Asigumba hanthaba wakhalsa khunai sida maru takhibanara phoktuna hundokpa ngamdriba. Ibema Anamika ngasidi mama ibema Prigalinina machagi maming ihan hana kaurakpadu tabada Anamika mamada munna tatu yenglaga. Ngasidi aisu imagi maphamdagi nungsibagi meyeng tarabra ningol oina poklubana. Ibema Prigalini machabu pendana kaujari adubu machada soklubadi ngamdri mikupsida mara leiraba amagum. Anamika amukasu hanglai. Ima haibiu ngasidi nachabu nungsibasu meyeng tarabra. Prigalini araiba thauna pamba khomjinduna khomlaklami. Ibema karigi imana ichabu nungsiba mayeng taruni. Ichadi mama aigi tangna phangjaba phijigi maninine. Anamika tapna hawgatuna ka adudagi thokri. Adubu Prigalini wahai amatade haijaba ngamhaudri. Waraukhre mikupsida machana mamada chumlibra chatnaribra. Amuksu waraupham thoi karigi mama mapa oibasingi maphamda macha haiba posaksi asengba phijigi lani. Sana phige de yomlamba maniga khongdai mache de yomlamba maniga kari de khetnei. Amatani manini mani khongdai ne yombasu mani phige ne yombasu mani. Hospital dana operation du pung ahum rom haujin khraba matungda operation room adugi thongdu tapna hangtorakpaduda akasat awgatuna chetke tawbaga khongpham jahawdraduna tushili. Sankar akaspa thuna hawgalaga thoklakpa nurse adugi manakta changsinduna hangi. Sister, patient gi phibambu. Nurse aduna tapna patient sir blood ka haina chetkibo ibana masasa blood khara wale. Aduna yaragade blood unit ahumakta arrange tawbiyu. Wadu hairamlaga nurse adusu amuk changkhre. Wahai khuding yeknabani thaudok khuding tayonabani khalludaba wakhalgi chatloidaba lambeni lamchalludaba mamigi mayek singdaba warini pamde kalakte inthokpa yadaba pumnamak khodolni laibaki punsida tamlakpa yengu namit pendrifaw noknok thamoina khoidana sinthage pirang mitludagi pibira umingthol pangdaba matik chadaba haiduna. Nurse aduna hik chatkibaga akas leiriba floor aduda satfam thai. Phamthabaga panduna leiramba mitlugi pal adusu namkhaiduna sintharae tapna pangdaba mitki pidusu.
Akaski mataududa Sankarsu tapna phamthaduna makutuna lengjumda thamlaga tapna wangang lai. Akas, nang kaidore? Sankar na hanglibadu kumbagi mahutta Akas Sankar da chetna yamna chetna konchilaga pena makhol thokna kape hik launa kape. Sankar, aise karigi soinai ba amo ina poklam libano. Aisu noi gumna mi mana ba misak amo ininge. Se gumo karigino aibo soinai ba amo ina poklam liba. Ai ki mi mana da ba mapok si pam di he. Ai ki mapok si pam jadi he. Hik launa kapliba Akas ki mataududa Sankarsu thamoy yauna jangkhri. Akas, nang nangangliba wahaydugi wahang thok aisu khange. Atubu ai nangidamak liblibasidi naribasa nangida baba nate aigi su baba ne macha ama oina aina babagi da mokhnagane babagi darka laiba blood khuding aina pigini ye Akas. Sankar, ngasi nangna matang asida hairuba waye ase ngasidi ai kalakpa phawe aigi sil sina wahaidu haininge adubu soinaiba phibam sina wahaidu haiba ngamtri ai lonsu thokningtre Sankar. Wadu hairaga masa mathanta Akas makutuna mamaiduda hanjin thajinjai. Thiribra paukhum utlibra nungshiba aduga karigi tauriba ninda laibakta punchimabu kiduna. Sankarna Akaspu samduna ningthina amuk phamalaga. Se ai blood to pinaba test nung toruge. Aikoi family da su call toge. Nang haksida leramo. Any problem collect toro. Akas angang macha amagum mangaktu phat nomi hoi haibagi mongni. Sankar su haugatuna jatkri. Akas mathanta mangduna phamli. Ngaihakki matungdadi operation adusu loireduna doctor singdusu mari tholaklami. Doctor singi wadu tabada Akas thamoida phumduna thamlamba awaba khuding koktuna punchida ninda tawbusu kharadi pharabani. Ngaihakki matungda Sankarna sinduna Santanubu tonganba special ward amada thamlaga blood to su kapami. Akaste mapagi manakta asum phamlaga Sankar da onsinduna wangang lai. Sankar, aise nangilaman yam tole ko. Sankar su nukmi tawduna khamlai. Tole laman mayam do khutthega pasalo nongmadi thorakine matamduda singdabasu yaroi ko. Khangdreda Sankar, self confidence laite haigadra adubu ei thajade nangi toliba lamansa singba ngamgani haiba. As taningde nangna singba ngamgani khallagani aina nangonda laman thaudusi. Handakti Akasu chinbal haifit chinglaga noktuna khomlai. Adu oiradi ai ngaire nangi laman chingnaba ai ngaire ko. Akas ki waduda Sankar haifit noklami. Tanjaduda Sankar mapa ibungu nites amadi mani ibe mamem chasu laktuna makhoina leiriba room aduda changlaklami. Memchana phamung makhadagi istul ama chingthoktuna mabung nites ta piraklami. Nites tu machalna pirakliba istul du lauduna ningthina phamli. Akas tapna nene hoi baba hoina lakbi basa nachagi laibag yam phabane. Adubu aigi damak lakpiriba nene ga babagi kagi phida phau thaba ngamdre torise. Memchana adumnasu wakhal hanthana khanganu nangsu atopa nate aikhoidadi chap manai ko. Nitesna mani ibungo aikhoidadi nangna kanano Sankarna kanano khetnaba karisu leite. Ichagi icha ngaktani ko. Sankarna khara ngangamo babaga nene gara ikanda ngasida nate nungtigini mana isa mitop tongna adum khanbane. Nitesna khanaganu nakhoi atopa amata nate ko. Memchana mani nang babana harise chumi aigisu ya ani surena haraujari ko. Tanja aduda room aduda nurse ama changlaktuna kapliba blood adu check tawna haireklami.
Anabagi manakta kahina wari sajinbino. Yaragadi miyoy amakaktana leibiyo. Wadu hairamlaga nurse adusu thokri. Matangduna nitesna anabagi manakta yamnasu leiba yadrabanina sumdorasi. Memcha nanga igasu hannaba tawrasi. Gyalaklaga amuk laklasi. Aduga ibunga Sankar nangdi kari karino khara chenthok chensin tawnaba lehauko ko. Oi baba phare phare adudi Akash ipa hoiso amuk chatlage ko. Phani baba. Memchana chale chale ningthina irena leiminaro. Asumna memchaga niteskasu ka adudagi thokri. Sankarna Akash nang babagi manakta leiro. Aina mapalgi thariba phampham asida phamluge. Baba gyan taba ka hairo. Asumna Sankar su room adudagi thokri. Adubu Akashti upai leitraba misak amagum mapabu tatu yengduna lei. Somdana Anamika Akashki number duda call hanjin tawshili. Adubu chatpa kaubudi leiramdi. Anamika wakhalda khali. Oh, Akash, nang sungasidi aibu warawram lagane. Aigi isaksibu napamdamu utpangam kigadra. Wakhal sikhanduna Anamika amuk Sankarda call tawsilaklami. Ringdu hek chatpaga Sankar su call do pat receive tawraklami. Hello, Kuthudi. Ai khangba nangna call tawrakani haiba. Sankar. Ho. Anamika amuk tuminna leikri. Anamika gi wakhal thamoida paikhattuna leiriba awaba pumba Sankar su loina khanglibani. Adubu khangdaba saduna hangluklami. Kaidoremika. Kishu tawdida. Adubu wakhalsa kainomadi tawi. Adubu ba warido kari kamdawun hairo. Ayeng hairege thamage. Anamika koldu tubat kaktuna thamkri. Sankar achamba minok aman noklaga. Khara wakho nangsu haidok ningdabana paikhalaga leirabanina. Wadu haiduna phone duda haifit machinda bop thomjinduna sanari.